mayambu taramna okjari marup aikhoi ngasidi yam kanaraba scheme amagi maramda khangminasi kanaba khakta natana risk karimata yaudraba scheme amani masida market ki up down gi matungina interest lakani haibagi problem karimata laitre fix oina lepkiba interest adu adum laktuna laigadaba scheme amani aikhoina karigumbada paisa di tungsin ningaga kadai da tungsin daino haibagi pakhatpa amadi mafam khangdabagi awaba duko hariba scheme asida tungsilagadi awaba loina kokpa yarani aina hana su mutual fund gi maramda video kaya ama semjaki ko aduga friend mayam amana su aigi video bu yenglaga mutual fund da paisa invest tawre kanaba phange haiba comment kaya ama pibirei madugi damakta mayam bu thagachari marup mayamna aigi video bu pambiba amadi thagat pirakpa amadi aigi video bu yengbiraga kanaba lawbibagi damakta su thagachari subscribe tawdribasing subscribe tawbiyu like tawbiyu comment soidana tawbiramu khangdabasing khangjanabagi damakta share soidana tawbiyu video singsi ngasigi paisa tungchenbagi niyom asidi adomna adomgi account laiba bank amada hekta yai amadi post office da su chalaga irai laina tawba yaba scheme amani hariba scheme adudi RD scheme asini RD sida adomna paisa se yam laina invest tawba yai thamjinba yai ko adomna bank amadi post office da chalaga thamba yai bank ayambada loina RD gi option si lai masida adomna angamba paisa thamba yai masida paisa thamba si yamdrabada lupa chamadagi hauragana yambagi di limit laitre adomna angamba lupa lising manga dagi lising ama ani ahum adum any adomna lupa chamadagi haubanina ko adum thamningba thamba yare adomna karigumba mutual fund da risk lawningdaba ko abadi market ke up down do risk lai haibagi kibo oiba taragadi paisa di tungjaningba adumba lairagadi adomna adomgi account lairiba bank amaduda adum chatpiraga RD haibasi adum hangba yare ko masigi nungaiba mana RD sida adum hangba matamda laigiba return percentage do adudo adum pigani maduda handaba kasu lairaroi ko aduga masina thambagi niyom sina adomna tha amada tarik ama fix tawbiraga hariba tarik aduda paisa si automatically account dagi kahalabasu yai natraga na isana bank da chalaga natraga post office da chalaga hapchinjabasu yai ko adumaina tawbigadabani aduga matamsena chahi amagi anigi ahumgi ko any adomna tha masingda oirabasu chahi da oirabasu fix ama thambigadabani habadi chahi ama thamge ahum thamge manga thamge habasi ko fix ama thambiraga thambigadabani madudo mapung pharaba matamda paisa asi lokthokpa yagani RD sida aikoina paisa se tungchanba matamda lupa kaya thambada chahi kaya da kayam phangani haibado aikoi hausi yengminasi RD da paisa thambasi senior citizen gina khara percentage se kitang hena pi ko adoga senior citizen nataba aikoi 60 years ki below da laibase asigina kitang amu handai adu hausi 60 year ki below da handabagi si yengminar si ko amasida sida aikoina kaigumba tha gi masing da thamasu yai ko adoga chahi masing da thamasu yare ado aikoi hausi se chahi ahum phau gi da thambagi yeng asi ahum phau sida 7.10% ne ko moina pi se masi se chahi da pi ba percentage oidoini aduga tha ahum da compounding lakani ko akhoi hauji lupa lising ama se thambagi yengasi ko tha khudingi masida annual interest rate sina 7.10% jini ko aduga chahi ahum thambagi hana yengasi ko chahi ahum se aikoina thamba matamda apunba sempham je lupa lising ni phuga sani ga something je phangani masida aikoina deposit tawgi basina lupa lising 13 ne ko aduga total interest sina lupa lising 3 ga chani ne ko masi aikoina paisa se yamna thamdabagi ne ko aduga amu lupa lising 5 amu thamaga yengsi ko lupa lising 5 se tha khodingi aikoina thambada chahi 5 thamaga yengsi ko masida lakadaba annual interest na ko chahi da piba sendoi sina 6.7 ne ba adu chahi 5 se aikoina calculate tawraga yengasi masida aikoina apunba senpham phangadoribasi lupa lakh 3 ga lising 53 ka something phangani aduga masida aikoina paisa se thamjan ki ba senpham jina lupa lakh 3 ne adu masida khoida interest oina phangai basina lupa lising 53 ka chanipan something jini ko adu karigumba aikoina paisa se
ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯕꯗ ꯁꯦꯟꯗꯣꯏꯁꯤ ꯄꯤꯛꯑꯦꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯊꯝꯗ꯭ꯔꯒꯗꯤꯀꯣ ꯃꯁꯤ ꯄꯤꯛꯑꯦ ꯍꯥꯏꯔꯤꯕ ꯁꯦꯟꯗꯣꯏꯁꯤꯁꯨ ꯑꯃꯨꯛ ꯐꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯃꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯝꯃꯒꯗꯤ ꯑꯗꯨꯝ ꯀꯥꯟꯅꯕꯅꯦ. ꯑꯗꯨꯒ ꯂꯨꯄꯥ 3,000ꯁꯦ ꯑꯃꯨꯛ ꯊꯝꯕꯒꯤ ꯌꯦꯡꯁꯤꯀꯣ. ꯂꯨꯄꯥ 3,000ꯁꯦ ꯑꯩꯈꯣꯏꯅ 6.7%ꯁꯤꯗꯀꯣ ꯆꯍꯤ 5 ꯊꯝꯕ ꯃꯇꯝꯗ ꯑꯄꯨꯟꯕ ꯁꯦꯟꯐꯝꯁꯦ ꯐꯪꯒꯗꯧꯔꯤꯕꯁꯦ ꯂꯨꯄꯥ 2,somethingꯁꯤꯅꯤꯀꯣ. ꯃꯁꯤꯗ ꯑꯄꯨꯟꯕ ꯁꯦꯟꯗꯣꯏꯁꯤꯅ ꯂꯨꯄꯥ 34,000ꯅꯤ. ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯅ 1,30,000ꯅꯤ. RDꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯝꯕꯁꯤꯗꯤ ꯃꯇꯝ ꯁꯥꯡꯅ ꯊꯝꯃꯤ ꯃꯈꯩ ꯀꯥꯟꯅꯕ ꯍꯦꯜꯂꯤ. ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯩꯁꯥꯁꯦ ꯏꯟꯚꯦꯁꯁꯦ ꯇꯨꯡꯁꯟꯕꯁꯦꯀꯣ ꯁꯨꯡꯇꯨꯡ ꯇꯨꯡꯁꯟꯗꯕꯤ ꯊꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯈꯤꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯀꯥꯟꯅꯕꯁꯦ ꯂꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯨꯡꯁꯤꯟꯒꯦ ꯈꯜꯂꯕꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ. ꯀꯩꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ ꯃꯁꯤꯗ. ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕꯅꯤꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯄꯩꯁꯥꯁꯦ. ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ.